Nagas singi fibam India leingak ikai khumna-raktrabadi ceasefire dagi handokkani haina NSCN IM ki collective leadership ki member RIS raising na phongdokhrei wapham masingarang ukrul gi UBC Jubilee Hall da pangthokpa nongmagi oiba public consultative meeting amada mahakna phongdokhibani mifam maduda NSCN IM ki collective leadership ki member RIS raising na hai India leingak na Nagas singi sovereign rights asi masakhangi Nagas singi tonganba firal amadi constitution haiba si Nagas singi national identity ki maru oiba machat amane firal gi issue loishanabagi process ta leidi amasung constitution gi wapham negotiation taunari share sovereignty gi matangda nakal anima ki marakta yanaba purakpagi thak amada laktuna punna hingminaba amasung punna power share tauminaba haiba sida wari sanari Naga gi puwari amadi Naga singi identity asi India lengak na masakhangi Naga gi issue asi waroishan ama puraktana Indian subcontinent tangdu leitaba purakpa ngamloi karigumba India lengak na Naga singi fibam asi kai khumna-raktrabadi ceasefire dagi handokkani haina mahakna makha takhi